Loktak Mapau updates ki post collection khara miyam de kodol tamjage amadi video asibu miyang tabiri ba punamakpu taramna oksa bagaloina na ikai kumna butjari ahan boina iduni tawhai riba PS asigi post amani khak lokat jaraga miyam de kodol tamjage situation worsening Indo Bangladesh border threat suspended Bangladesh te Hindu singda attack tarokpagi matungda Tripura da laiba Bangladesh ki assistant high commissioner office ta protesters singna thomjin bamadi attack akai thon khrabagi matung Hauzik Bangladesh amadi India ki border trade athengba laikre hairi Tripura amadi Assam ki Chamber of Commerce na Bangladesh trade tawba punglep lepkhre serak asida Tripura na Bangladesh ta lupa karor sama kudra manga ki electric bills kudakta pitorok naba khangankhre Bangladesh ta electric supply makata na tawai dawri Assam amadi Tripura na Bangladesh ta border trade athengba amadi electric supply Bangladesh ta thingba asigi matangda India government ki response amata laktri hairi PS asimaki makatana post amakaka lokotjagi maitai gi CSO sing neta sing na control tahon ganu hoi tanaraga chaminabadi phai apa phatta tanagadabani kuki gi naga gi apex body CSO amata makoi gi neta sing na control tawde CSO sing na neta MLA minister control tawba ngaktani maitai CSO sing fan gi drive tawde aduna paisa laite issue da volunteers singna angamba khara khaina ba aduna konade asangba lan gidi reserve fund yamna dakar oi mantri MLA singda paisa ngaruradi makhoi gi interest ama hekta hairkani adu tohon ganu lan asi political lan natte sakar semnaba lan natte lebak ki oiba lani haibasi gyan tahlu haiba wapam phongdokli makha satharakpada AT Zenan headquarter gi PRO oina thopubiriba Rubin Mangang khairakpangi page tagi post amakak lokot chadaga thamjagi Segmai turel gi mafam amadagi petrified form da nung manung da saru yoromba thengnare posak fosilasi aigi inaw amana thengnarakpani State Archaeological Department ta mayek sengna thamba pami mari leinabana contact tawbiru haiba wafam phongdokli makha satharakpada day to day jiribam DDJ hairiba PS asigi post amani khak lakot chadaga thamjagi Mongbungda kukina landarak kre hairi Zarolda kukina masagi yum mai thaduna irang sagatnaba honarakre haiba wafam thambaga loinana hauzik phawba thoidokpa paw update laitri makataba update ngaimina kisi haiba wafam PSSC na phongdokli makha satharakpada Kwakaitel 360 hairiba PSSC gi post amani khak lokot charaga miyam da kodol tamjage India lengakna Manipur gi territory da Myanmar rebel group na tawriba thong sing aseng ba khangan gadabani haiba ga loinana leibak asigi makok thongba official amadi luchingba sing aseng ba wafam phongdok tabana center government na atamnana Manipur gi irang asi Lushindaba hauzik phawba thambani haiba kokomi gi wafam phongdokli makha satharakpada the nomadic creation haiba page asigi post amakak lokot charaga thamjagi ngasi dagi Impal Churachandpur amadi Impal Kangpopi lambi public singna security gi section thorang yauraga sathok sasin yaragani haina home department na thokpa order amana khangalakli makha satharakpada hi yai khomba news haiba page asigi post amani khak lokot charaga aroi boina miyamna khodol tamjagi ministry safal tawbagi wafam laite nungtigi paw sandokli bat TV channel amadi social media platform da pali belenga asigi minister sing reshuffle tawna bangarang athengbada cabinet mifam phamduna warep laukre haina viral oikibo wafam adu yumpham yaudaba aranba pawni haina lenga asida yauriba minister amana phongdokre haina press na thadorakpa cheola mana khangalakpaga loinana cabinet mifam pangthokibasu leite haina pawasina makatari makhatana agriculture loisangi official singna laumi amadi miyamgi chakthung matliba asigi mathakta akanba miyang changba horagani haina Kangleipak Communist Party KCP tebang nganbagi publicity secretary khonglang thaba meitaina thadorakpa cherola mana khangalakli cherola sina makhatara duno hai lup asina thijiluba matamda miyamgi chakthung sing matpi duna leire haibasi sapsana khangba ngamle laumi miyamda lotchin don thamliba Ministry of Agriculture gi guidelines sing da yauriba maru oiba machak khara phongdorokpagi tanja lawbaga loinana miyam punamakki chakhaw mengkhatpada asobo thodang lawriba laumi ichilinaw amadi miyam bo hanthana yengliba amadi sakthung maliba Agriculture Department gi official sing gi mathakta hena akanba miyang changba hawragani haina sirolada palli hairi pesa simaki makata tharakpada Lampen Police Station gi manung chana laiba Tangkhul Avenue gi mafam amada miyoi amagi asiba chang ama taduna leiramle hairi asiba miyoi adu Chingmairong Kabui Khuldagi Anil Thaba sahi 95 kawi hairi mahak mathokaramna siramlibano haiba khangma ngamdri
Makatana Impal Police Station gi manung chana leiba North Ayosi manaki Kangla Pat ki ising da nupa amagi asi bakchang leiram le hairi asi bakchang asi ngarang ayuk pung 7:30 tarakpa duaida thengnarakibani nupa asi matau karamna sidamribano haiba khangma ngamdri adumoinamak police na asi bakchang adu lokalaba matung Rims ki Merel Sangda thamkre hairi Makatana miyamdagi namhaduna sel khaiba amadi illegal oiba khulai paibani haiba aina thingkraba lalawluk KCP PWG ki members mari Kaksing district ki manung chana leiba Kaksing Longkhai dagi police na phagat kre hairi police na pharba miyai sing adudi Sandam Prem Kumar Singh Elias Laikhai Sahi Nipuga Manga Saikom Sidan Singh Sahi Kuntra Gomdoi Nomaitem Haridas Singh Sahi Yankai Gataruk amadi Khundongbam Tomba Singh Sahi Nipuga hairi Makoidagi Magazine Yauba 7.26 into 25 mm M20 pistol ama Kapayariba 7.26 into 25 maru ahum mobile phone manga 4-wheeler ama KCP PWG ki demand letters amadi KCP PWG ki blank text receipt marfu pakat pangamle hairi National Highway 37 amadi National Highway 2 da lamdam asigi tangai fadana nomada sangdraba yadraba Pochai Puduna Lakpa Gari Chaniga Taraga Manga Amadi Chamaga Mogdraga Taret Hairiba Lambi Asida Apan Mayaudana Pusilakre Makatana Pochai Pusilakpada Kudong Tiba Toktanabagi Damak Chiningai Oiba Mapam Singda Security Force Nakan Bachikshin Tarang Lokatki Manipur District Puna Makta Pamdaba Tokdok Toktanabagi Damak Chingamasung Tamda Puna Checkpoint Samaga Taret Hangduna Chat Ong Sing Sek Tawbagi Tabak Satakre Hairi Makatana Indo Myanmar Gangkhoi Paring the Chataramba FRM Loktokiba Madi border fencing Khabagi Tabak Bharat Chakana Paikhalakniba Thaurang Asibu Yaningdaba Pongdoktuna Ngarang Kuki MLS Ahumna Saruk Yaduna Churachandpurda Khongjang Sangsen Kre United Joe Organization UZO na Sinduna Sangsin Kiba Khongjang Aduda MLA Paulilan Haukip MLA La Jamang Haukip MLA Chinung Thang Madi Kuki Joe Puruki Luching Basing Sharuk Yaki Aroibo Oina Nasi Pawa Tiba Kangdana Laiba Laisram Kamal Babugi Langla Langzin Putu Uhaiba Kolau Kaya Lauduna Ngarang Laimakong Chingmangda Wakan Mipam Masing Yamlaba Ima Ibel Kaya Khongjang Sangsin Kre Koshauna Raba Ima Ibel Sing na Laimakong Chingmang Lambi Mayaida Khazin Duna Tamliba Bab Wire Sing Chingtoklaga Khongbanda Tadaki Madudagi Army Amadi Miyam Gat Chauna Munaki Amadi Miyam na Kamal Babu Hingna Kuchino Laimakong Army Ikai Khangdaba GOC Downtown Indian Army Downtown 57 Mountain Division Downtown Haiba Kholautana Pumnim Ninki Amadi GOC Ifiji Maithaduna Khongjang Makatana Changsinki Haiba Opam Thamlaga Nasigidi Matang Saida Lushinjari